Manipur gi mapham kayada handak numit kharani asida leptana nong chubadgi Nambol kendra gi ichaogi awaba nanglaba khul kaya kendra sigi MLS su oiriba Manipur leingakki Education, Law and Legislative Affairs ki Minister Thounaojam Basantakumar na koina chattuna ngasi Yengshinkhre. Minister na Sanapati Sabal, Mongjing, Nambol Awang, Kongkham, Naorem, Maibam amasuk isokta chattuna Fibam Yengshinkhre aduda Minister na ising ichauna maram oiduna laifam amadi tumpham chafam leitebadagi atopagi yumda changjafam lauduna leiriba nungsing amadi Lofam ising tumjin kibadagi awaba mayok nariba lomi singa unaki loyana lambi tumjilaba mafam sing su koina chattuna yengsinkhre turel mapal kaibadagi ising pathoraktuna lomi singna wanariba kaya asi koknaba athuba matamda thabak paikhatnaba Water Resource Department ki makok thongba official singda yathang piki Minister Thounaojam Basantakumar na hai paliba leingak asi leibak miyamgi ihul ningthina khangba hiram khudingna miyamgi aifanaba thorang kaya paikhatliba Manipur ki Chief Minister Nong birena luchingba BJP leingakni maram asina athuba matamda miyamgi awaba koknaba paikhatpa yaba thorang sing paikhatkani loinina matungda sigumna nong khara hek chubaga ichaok thoktuna miyam wanariba asi thingnadanaba amadi hauzik laifam chafam khangjaba miyoisingda khudaki awaba koknaba mapham chabada anakpa relief camp hangduna khudaki mateng pinaba honaragani haiki Yengshinkhre aduda Water Resource Department ki makhok tongba official singsu saruk yaki